Ngarang numidang pung tararom tabada Imphal East District ki Yaingangpokpi uyok chingdagi Kuki Militant Singna Meitei Singna Khundaba Yaingangpokpi Santikhongbal da Nongmei Kapsillakhre Kuki Militant Singna Meitei ki khuntamna Nongmei Kapsillakpa aduda khungakpa khunja Singna su handuna Nongmei round kaya kapki haire Paw asina hai Nongmei Kapsillakpagi thawdok aduda asokapandi yaukide mafam aduda khungaknaba leiriba Central Force Singna su Kuki Militant Singna chingmathaktagi Nongmei Kaplakpa adu yengduna laiki makoina khud handuna Nongmei kapadi laikide haire Panbai abadi Yaingangpokpi uyok ching asi May 3 dagi Kuki Militant Singna chatharakiba irang asi hek haurakpadagi makoigi bunker kaya marum sajinduna ngasi fauba leiriba mafamni haire Nakal amaromda Imphal East District amasung Kangpokpi District ka tainana leiba Meitei Khun Singda ngarang numidang pung tararom tarakpada Kuki na Khundaba Khamenlok amasung Lokchau Babu Khul manakta Nongmei round kaya marum kapki haire Minute tararom hena Nongmei kapkiba aduda Manak nagna leiba khunja singna fongdorakpada Khamenlok ki chingsang oina Nongmei kapagi makhol taraki madugi tungda Babu Khul natraga Lokchau haina khangnaba mafam oigani haina thajaba mafamdagi amuk Nongmei round kaya kapagi makhol tanaki hairi